Akispani Imphal, Nolini Devi na pau pajari, ahanbada maruiba pau. Manipur Bidhan Sabha ngasi land revenue amadi finance yauna tongan ba demand nipan khanaduna pass tawna ba honagadawri. Mukhyamantri Nongthombam Biren Singh na hairi Turel Khongnungdagi excavator sizinaduna nunglaingoi kothopagi thabak thingnaba sarkargi thaurang leire. Amishung Nagaland ngasi Bidhan Sabha Kendra marigi punna polling station marida amuk khanna vote hatanari. Manipur Bidhan Sabha ngasi tungan ba demand nipan khanaduna pass tawna ba honagadawri. Demand ching adudi land revenue, scams and registration and district administration, finance, textile commerce and industries, youth affairs and sports, state excise, sell tax and other taxes, duties on commodities and services, stationery and printing amsung state academy of training ni. Madugi tungda sarkar gi bill sing pass tawna ba honagani. Madugi mamangda wahang pahung laigani darkar lairabadi atai business sing su khanagani. Mukhyamantri Nongthombam Biren Singh na hairi Turel Khongnungdagi excavator sizinaduna nunglaingoi kothopagi thabak thingnaba sarkar gi thaurang leire. Manipur Bidhan Sabha ngarang Congress ki Surja Kumar Okram na pukalakpa calling attention motion amagi paukhum piraduna Mukhyamantri na hai ain kaina nunglaingoi pekpagi thabak sathariba si yamna nungnang ningai ni. Sarkar na matamatam gi matung inna maduda chenaba gari sing phabagi thabak sathari adumoina mag hingnaba gi wafam amal lakpana sarkar na fana thinglabasu asigumba thabak kaya asi satharakli magna hai kanagumba khara na masagi khudong chaba yengduna nunglaingoi pekpada mechin sijinarakpana akoibagi phibam da chauna chaitheng pirakli Sri Biren hai mechin sizinaduna Turel Khongnungdagi nunglaingoi kothopagi thabak thingnaba raijagi mantri mandal na warep lokre Masigi matangda gazette phongduna notification ama athuba matamda thoklagani. PIC Mantri Al Sushil Don Hari Jal Jeevan Mission lakpadagi apunpa yumthong lak mari lising yakai matoi chamnga humputaro ki manungda lak ahum lising nipu mari sama manga haibadi sada humputara taruk dasmik anigi sangda thaknaba aphaba ising piba ngamle. Jal Jeevan Mission ki makhada raija sigi yumthong khudingda sahi asigi December tha phawbada thaknaba aphaba ising pinanaba pandam thamli. Mang hai khunggang samni ni phuma thoidi sada sama isingi connection pi bangamle mantri na hai shahar ki lamda nongmada mi amane ising darkar leba asi liter sama kuntra mangani aduga khunggang ki lamda na liter yangkai mangani mang na hai hauji ising phangdabagi awaba mayok nariba maramna pungkun mari ising pi ba haibadudi oithokloi Sri Sushil Don hai singda damda ising leitabana masina konba mafam singda ising pi bangamdre adumoina mag lagliba sahi ama makhai anigi manungda lampel pat ningthina sengbatuna ising yoksintuna thamna ba honagani masigi mathakta ijai turel karongda cheliba barak turel dagi kangpokpi tamna amasung loktak patagi Imphal tamna ising puraknaba thaurang tawri Mantri Nahai Matangi Bidhan Sabha Mifam Phawbagi manungda ainama semduna lanai farm singna Turel dagi ising singkhatlaga miyamda piriba asigi quality yengsina ba honarakani Manipur Bidhan Sabha ngarang tungan ba bibhag taret Public Health Engineering, Administration of Justice, Rehabilitation, Minor Irrigation, Fisheries, Art and Culture, amasung Social Welfare gi apunba senpam lupa koti lising ahum sate humpumatoi lagum puhumdoi lising kunmapan gi demand sing khanaduna pastoki tabiri papawsi Akispani Imphal dagini Nagaland ngasi Bidhan Sabha Kendra marigi puna polling station marida amukhana vote hatanari vote hataba hujing haki mamang pung tare tagi haukre nongthil pung marida loisingani ngasi amukhana vote hatanari ba polling station sing adudi New Colony Pangti Jaboka amsung Pacho Iswingni makhoi sing adu Bidhan Sabha Kendra mari Junhe Boto Sanis Digit amasung Thonok Newni Mikal aso engam yaudana sathanabagi damak ahenba security force samduna mikupna hom singla yengsili Maragasida bot masing tina bakitama akan bangak selgi thaurang lokhatle bot masing hayang thigani G20 ki mapaleba ki mantri singgi mifam New Delhi da ngasida ki hauragani mapaleba ki member lebak singgi mantri sing New Delhi da mifam asi yauna bakitama ngarang tungrade mapal thauram mantralay gi pauna hai ngasi amasung hayang pangthokadawriba mifam asida Brazil Australia Mauritius amadi atay lebak kaya gi mantri sing yauri
ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯒꯅꯤ꯫ दिल्ली की उप मुख्यमंत्री मनीष सिसोदिया अमसुंग कैबिनेट मंत्री सत्येंद्र जैन ngarang फम थादोखरे मखोइना फम थादोकपा दुरी मुख्यमंत्री अरविंद केजरीवालना अयाब पीखरे निंगसिंगबा याय मनीष सिसोदिया सेंजा थुमजागा मरी लेनाना महाकी मथक्ता थीनबगीदमक सीबीआई ना फाखिबनी। सत्येंद्र जैन ममांग सही की मेथादा मनी लॉन्डरिंग केस का मरी लेनाना थबक थौरम कया चथखिबगीदमक एनफोर्समेंट डायरेक्टोरेटना मचिंग हंगनबगीदमक फाजिनखिबनी। ngasi pongba pauche singi maroiba pausingi damak hauze Maibam Dwijamani leire Dwijamani Thagasari Nolini Machine season naduna turel dagi nung lengoi pekpa thinglegani haiba chief minister gi wafam lanai ising yoliba sing akhanaba ainamagi makhada thigalagani haiba PHE mantri Susindro gi wafam amadi sahi ani gi matung dagidi maida mipal tangdaba state ohenba ngamlagani haiba power minister Thongam Bisojena phongdoki ba wafamna Manipur da ngasi phongba pause singi maroiba pawoina phongnari turel digi nung lengoi pekliba singi kanglon sembiu haiba congress ki Surja Kumar Okramna pukalakpa wafam amadi machine sizinaduna turel digi nung lengoi peklama khudingmak phagalagani haiba chief minister na phongdoki ba wafam sanali bakta ahan be headline tawduna phongli machine sizinaduna nung lengoi pekpa thingle haiba chief minister na phongdoki ba wafam morning bell da ahan be headline tawri Pawasi, Ireibag, Isel Express, Imphal Free Press, Shanghai Express Manipuri amasung pokna phamda su ahan ba headline tawduna phongli. Lanai ising yon basingi mathakta akaknaba ainabagi makhade yengsilagani haiba Mantri Susindro na phongdoki ba wafam Imphal Free Press ta ani sub headline tawduna phongli. Umang loina kokthokre masane ising phangdaba tabani department na kadaidagi ising piba ngamgadori no haiba minister Susindro na phongdoki ba wafam Isel Express ta ani suba headline tawri PHED na thari ba ising gari samna ba phisu phijamna ba nate thakna bani haiba minister Susindro gi wafam irei bakta ani suba headline tawduna phongli pawasi sanali bakta su ani suba headline tawri Ising season bagi sang sa de yangkai hantare haiba minister Susindro na phongdoki ba wafam Shanghai Express English ta ahan headline tawri sahi ani gi matung dagidi maida mipal tangdaba state oirigani haiba power minister Thongam Bisojena phongdoki ba wafam pongna phamda ani sub headline tawri Lau uba yadaba lopam sing ngayok pham onthokpa yabra haiba du yengsingani haiba paw People's Chronicle da ahan headline tawduna phongli Lungningla Elizabeth kidnap and murder case sahi kungi matung da korna James Cookie amasung Ningombam Rome phadok pikre haiba paw huyanlan paw da ahan headline tawduna phongli Art and Culture Office Subdivisional ge thak to onkhalagani haiba chief minister na phongdoki ba wafam Morning Bell da ani sub headline tawri Mahiroi singna school thugaiba pokpa da haraudaba siba da kapningdaba haiba editorial huyanlan paw da phongli Rise asida Old Kasar Road amasung atay highway sing darkar leirakli haiba editorial Shanghai Express English ta phongli Manipur da ising phangdabagi awaba leingak na pibe ising thaknaba khakini haiba khanthaningai oi haibasina sanalebaki editorial oiri thaknaba ising tangbagi matang de assembly da khanakre haiba paw Tamenglong da phongba Tamenglong Times ta ahan headline tawduna phongli Eke nonganba misiga mari lenana NSN IM gi mioi ama jail da thajin khreiba pawama jela asida phongba samda ahan headline tawri machine season naduna turel dagi nung lengoi pekpa sarkar na thinglegani haibasana pawsi asigi ani sub headline oiri Surasanpur District Hospital da Dr. Singh strike makha sathari haiba paw Surasanpur da phongba masona thar da headline tawduna phongli Nolini Thagasari Dwijamani Arubeda Maroiba Pau Amukhana Manipur Bidhan Sabha dangasi land revenue amadi finance yauna tungan ba demand nipan khanaduna pass tawna ba honagadawri Mukhyamatri Nongthomba Biren Singhna hairi Turel khongnung dagi excavator sizinaduna nunglengoi kotobagi thabak thingnaba sarkar gi thorang leiri amishung Nagaland dangasi Bidhan Sabha Kendra mari gi puna polling station mari da amukhanna vote thadanari pawrojade